miyam mini singana miyam yapun na koram jari ngasi hawai thongba recipe ama pudana rajare hawai thongba ga puri ga oidane ado miyam na comment tabiramo hawada hawrida haibado ado like share subscribe tabiramo ai channel se Anouba channel ni miyam support tabiyo miyam si haraga makha tabado yengminarase mayam hojik cooker da hawai thangajare alu jaure sida khamesinba haribo soyabin degi thumsu hapiko maya horen mahau lainabagi damakta mayam sida ata khara lojare akhoigi changam dako adagi thum khara hapjarani hoje thum khara chaisanjare adagi thau su khara hapjaragi mayam thau se sinjare hojik thitlage adagi horen thipa loraga amu jengalage mayam hojik aigi ata do thitpa lojare puri hobagi do ngaha sigi konsina ngaha pusudaga thamjarage hojik sok tongnabagi hawai da masala hape sida fadigo motekpa jenam tejpata leire khang thagachare ma'am thau sare ma'am ji tejpata hapjarage asai phutpuzu thum hawkhrabaniina hajik watkadra aduna thum khajak laijariya tadi chakani ai thum hawkiduna motor da thaiba kujena hawjakdani makhunja handoge hinjang ju thandaba jaane samle nimam jakhalage Jangan ini itu. Ji hawai thongba loisalae handawsu yarani yang hawadra jingbu ma'am anamsidi loy machine tan takpa loijare hojik haurani sida khang leire thau here ma'am hojik tan thadaba yarani
ꯀꯥꯏ puri kame ma'am. ꯃꯌꯥꯝꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯕꯁꯨ ꯂꯣꯏꯔꯦ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯄꯥꯟ ꯃꯆꯤꯗꯒꯤꯁꯦ ꯑꯆꯥꯔꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ